nungsirabi chilinausing ngasidi khoi punna Allah gi Fajaba Minglensing gi series da Al-AZEEM gi Matangda khangminarase Al-AZEEM Matik mangal leiba achauba mapu the all glorious Allah Ta'ala na Quran da haibiri amasung mahakti iwang wang bani ichaw chaw bani Miyoi bagi ason bapungning na Allah Ta'ala gi matik magun mapung fana lamsin ba oy thokta bani mapan nai khidraba taibang malang pan numitha thwan michak thawai pan ba pan da maling gi pot pum namaki haurak phamne makhal mathel yam khraba taibang pan bagi sakpham sing ase mangwandagi oirak pani Tongan ba machu mahaw manam yam khraba sakong sada masing thingam draba matik magun sing na taibang pan masa sin thungna sindok pire miyoi bagi ngam khainai ba ason pukning lo sing gi pangal na lam sin ba ngam ba kharatani miyoi bana khang uri base khang da udaba na mapung ne Allah Ta'ala na Quran da haibiri Maram madra saysak u thagatuna koloi minglen nahaki mapugi khwaidugi chawba taibang pan basida leiriba pumnamak awhong banai thawai pan bana poki amasung si thawai pan dabasing na mang taki Allah di matam pumba hingduna talay mahakti tumning ba faude natraga tumba sulaite Mahakini asman da leiriba khudingmak amasung prithibi da leiriba khudingmak su Mahakna khangi makhoi gi mamang da leiriba su amasung makhoi gi tung da leiriba su Mahakki gyan di sandoktuna lei ningthau leibag amasung prithibi makoi da amasung makhoi gi ngak sen bada potlum kari su oihande Mahak po amasung mahakti iwang wang bani khwaidagi hena achau bani Kanana Allah Ta'ala gi asengba masak po matik magun bo sakhang bage Kanagumana gyan wat badagi natraga iman gi thak nem badagi Kanagumana lamket lam hai badagi natraga pari puri gi aran ba thajan vidagi Taibang mapugi asengba matik magun Sifati Kamalia Sifati Jatiya Minglensing Asma'ul Husna gi mangal-dagi amakpa khudingi sengba Pungkhang khangbiba mafam matam pummakta leingamba Pangal pummak chenba taibang panbagi mapu ibungo mahakpu sakhangbada tayonari Makhoi gi damakta mapugi maktaba asengba masakpu khangnabu wafam khuding Ariba anauba manung hanjinna kinaba Quran da mapu ibungona ningsing biri Amasung mahakna ni leisem nungsem khiba nung adol amasung prithibibu achumbaga loinana Amuksu Allah na haibiri Quran da Tawigumba sung makhoina mamai leithoklabadi hayu Muhammad Allah na opchare aigidi Latpada matik chaba leite lai kana amata mahak nattaba Mangonda aina asa tawzai amasung mahakti mapuni achauba koirel fambalgi Sangairaba haibu uchek adu ubirabra Nung uchek phaba kharna purakhi hidak kana ya haiduna Naha oiringagi khungangi punsida Uchek macha amagi manungda aduk Fajaba angakpa chankhi aiha Angakpana thanba nongmadol atiyada yengludrabasu Yengbiyo Kanagumbagi misnada mitchanabiyo Kari ubage Uwa fangani mitpu sembagi angakpa Pikpadagi pikpa ising marig amadagi Ligla amadagi Sambanda pakpa Ayukin numit mangalna Ayayinarakpada machu singna sanarakpa Chawbadagi chawban numit fawbada Ugani mahaki matik mangal Mahaki Al-AZEEM ni Fazilat Minglensing kanagumana tattana sonzibada Mahaki matik magun Hengat Hanbigani Allah Ta'ala na
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯖꯈ꯭ꯔꯦ ꯋꯥꯐꯝ ꯈꯔ ꯑꯁꯤꯗ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ